ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯊꯥꯅꯤꯟꯅ ꯈꯣꯟꯖꯦꯜ ꯌꯥꯡꯅ ꯍꯪꯂꯛꯏ꯫ ꯍꯦ ꯇꯧꯉꯝꯕꯤ, ꯅꯪꯅ ꯑꯩꯅ ꯌꯥꯗꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯥꯡꯅꯅꯕ ꯃꯁꯛ ꯑꯣꯏꯔꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯂꯂꯣꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯄꯣꯔꯤꯕꯤ, ꯃꯈꯨꯠꯇꯅ ꯑꯉꯥꯡ ꯑꯃ ꯁꯝꯗꯨꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯔ, ꯑꯩꯒꯤ ꯕꯦꯒꯇꯒꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯕꯦꯒꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯨꯔꯥꯟꯕꯅꯕꯨ ꯀꯗꯥꯏꯗꯒꯤ ꯍꯨꯏ ꯂꯧꯏ ꯍꯥꯏꯒꯗꯧꯔꯤ? ꯈꯪꯗꯦ ꯎꯗꯦ ꯂꯧꯗꯦ ꯍꯥꯏꯕꯗꯅꯤ꯫ ꯅꯪꯁꯨ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯕꯦꯒꯁꯤꯗꯕꯨ ꯀꯅꯥꯅ ꯐꯠꯇ꯭ꯔꯕ ꯄꯣꯠꯁꯦ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯌꯥꯗꯕ ꯄꯣꯠ ꯄꯨꯕꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯁꯥꯔ, ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯍꯦ ꯇꯧꯉꯝꯕꯤ, ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯄꯨꯂꯤꯁ ꯀꯧꯔꯒ ꯊꯤꯜꯂꯕꯗꯤ ꯅꯋꯥ ꯁꯦꯡꯒꯅꯤꯗꯣ? ꯁꯥꯔ, ꯐꯪꯐꯝ ꯊꯣꯛꯄ ꯏꯔꯥꯟꯗꯨꯒꯤꯗꯃꯛ ꯑꯩ ꯁꯦꯝ ꯁꯥꯖꯔꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯈꯔ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯦ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯌꯥꯗꯕ ꯄꯣꯠ ꯄꯨꯔꯤꯕꯗꯤ? ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯃꯦꯗꯥꯝ, ꯑꯩꯒꯤ ꯕꯦꯒꯇ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠ ꯑꯁꯦ ꯀꯅꯥꯅ ꯀꯔꯝꯅ ꯍꯥꯞꯆꯤꯜꯂꯝꯕꯅꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯄꯨꯔꯛꯄ ꯄꯣꯠꯇꯤ ꯏꯟꯁꯥꯡ ꯅꯥꯄꯤꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯕꯦꯒꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ, ꯕꯦꯒ ꯑꯣꯟꯅꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯅꯨꯄꯤꯅ, ꯅꯆꯤꯟ ꯊꯤꯒꯅꯨ, ꯅꯪꯒꯨꯝꯕꯤ ꯀꯌꯥꯅꯅꯤ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯀꯌꯥ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯆꯤꯡꯊꯔꯤꯕꯁꯦ? ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯗꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯁꯥꯎꯕ ꯊꯨꯀꯠꯄ ꯌꯥꯎꯗꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯐꯅꯤ ꯃꯦꯗꯥꯝ, ꯑꯩꯅ ꯑꯋꯥꯐꯝꯗ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯁꯥꯔ ꯈꯣꯏ, ꯃꯦꯗꯥꯝ ꯈꯣꯏꯅ ꯌꯣꯛꯄꯤꯍꯧꯕ ꯇꯥꯔꯦ꯫ ꯀꯔꯤ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯁꯥꯔ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤ꯫ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯌꯣꯛꯄꯤꯒꯅꯤ? ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯊꯥꯅꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯨꯄꯤ, ꯅꯪꯒꯤ ꯕꯥꯁꯣꯟ ꯇꯥꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯨꯅꯦ ꯅꯨꯄꯤꯗꯣ꯫ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤ? ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯇꯧꯔꯒ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯔꯤ꯫ ꯁꯥꯔ, ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯑꯥꯏꯟꯅ ꯌꯥꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯕꯨ ꯆꯤꯟ ꯀꯟꯕ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯇꯩ ꯅꯨꯄꯤ ꯀꯅꯥꯗ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯍꯥꯏꯖꯕ ꯁꯥꯔ ꯈꯣꯏ, ꯃꯦꯗꯥꯝ ꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯦ꯫ ꯕꯦꯒꯁꯦ ꯑꯩꯒꯤ ꯅꯠꯇꯦ, ꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯩꯒꯤ ꯕꯦꯒꯇꯣ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯣꯟꯅꯅ ꯄꯨꯕꯤꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯁꯦ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯃꯔꯛꯇ, ꯅꯤꯡꯊꯝ ꯎꯂꯦꯟ ꯃꯔꯛ, ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤ ꯉꯥꯏꯍꯥꯛ ꯁꯦꯟꯅꯅ ꯊꯕꯛ ꯁꯨꯕꯗꯣ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯀꯅꯥꯅꯁꯨ ꯅꯦꯛꯄꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯃꯔꯛꯁꯤꯗ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯨꯝꯕꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯕꯨ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯄꯨꯕꯤꯔꯔꯣ꯫ ꯏꯔꯥꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯖꯔꯒꯦ꯫ ꯄꯨꯂꯤꯁꯁꯤꯡꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯅ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤꯈꯤꯕ? ꯃꯦꯗꯥꯝ, ꯄꯣꯔꯤꯕ ꯑꯉꯥꯡꯁꯤꯅ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯅꯤ꯫ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯝꯗ ꯂꯥꯜꯍꯧꯕ ꯃꯤꯡꯊꯣꯟ ꯐꯪꯈꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯐꯥꯔꯕꯅꯤꯅ ꯂꯥꯛꯑꯣ, ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯄꯤꯕꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯤꯔꯔꯣ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯊꯥꯅꯤꯟ ꯇꯞꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯟ ꯊꯥꯡꯅꯅ ꯁꯣꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯩꯅ ꯍꯥꯠꯈꯤꯕ ꯃꯍꯥꯛꯇꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫